TZ Higher Secondary School gi position louraklaba maheiroi sing CRPF na pukning thougatkhre. Handakta lauthokiba Council of Higher Secondary Education Manipur na lauba Class 12 exam da top 10 fauba gi manungda chanba ngamkiba TZ Higher Secondary School gi maheiroi ani achamba khudol piduna pukning thougatkhre. Chamanifu humdoi suba CRPF battalion na sinduna pangthokiba felicitation thoram aduda TZ Higher Secondary School gi principal Dr. Vinita Devi Elangbam Chamanifu humdoi suba CRPF battalion gi Deputy Commandant Chandrasekhar Singh amadi School asigi Vice Principal Femina Devi na athoiba mithung thoramapu amadi akhanaba mithunglen oina sarukiyaki. Thoramga mari lenana TZ Higher Secondary School gi Principal Dr. Vinita Devi Elangbam na hai Lamdam asigi oina Tamfasna Girls Higher Secondary School TZ Higher Secondary School asi nupi khaktagi oiba afaba amata ngairaba lengaki school ni Chahi kudingi school asidagi topper sing puthokduna lakli. Chahi asigi oinasu stream mahumda position holder tara puthokpa ngamba lengaki school ama oiri. Masi maheiroi sing school asigi oza sing mama mapa oiba sing amasung mari leinaba stakeholder kudingmaki hotna jamalna ngambani masigidamak thagatli haiki. Chamanifu humdoi suba CRPF battalion gi commandant Chandrasekhar Singhana hai Maheiroi sing asina makok thongnaba hotnabada mama mapa amadi oza singgi achouba thodanga loinana maheiroi sing asina tanglaba matambu ningthina sijinnabana oiba ngambani makha tana lakadaba punsida henna makok thongba oiduna lamdam asigi miyamgi thaugal tauba ngamba oibiu haiki